Tongan bu pausing sing lufong kiba pausing dagi maruiba pausing miyam da pijari. Liang mai sing na lambi tingbagi khongjang pung humbudraga nithoi komthokre. Manipur pungtoi toi dringai da India gi mathak da yellow mi singi khongjang changshin bagi mathok tare Joy Chandra. Ngasi wakching gi tara mangani panba January gi taraung toini ningthokaba numit asida Justice Committee on Anglo-Manipur War 1891 Martyrs and Freedom Fighter of Kanglifak Manipur gi komja 2025 tagi 2028 faubugi oina Thao Puba dabasing lamdam sigi saknairaba historian retire and Jaikumar na wasak lokre. Ngasi wasak loba loiraba matung Manipur gi chenglaba kanglada chatuna thongni jakhi thauram asiga mari leinana Justice Committee gi chairman Joy Chandra konthok jamnu phongdorokhibada Manipur asi pungtoi toidringai da lamdam asigi yelong mi singna khongjang kaya sangchinba mathau tare isagi leibakti isana kanjagadabani haibagi wakhalda aikoi gi athauba singna maithiba akiba yaudana malemda mapangan kallaba British loilam sandokpa singa lanthingnachi lanfamda maithiraba Manipur gi athauba kaya busu phasi tauki amadi loi thaduna kalapani kaisum sangda thamki British na kanglaipak Manipur bu loilam channa bo honnarakpada lengalonda khut thingjilaki British bu singnaduna amuktada British ki asobo officer sing amadi political agent yauna mioi manga kanglada manga kaklaga hatkiba leiba amatada India da leikide loina na takide maduna maram oiraga 1891 gi March 31 da Anglo-Manipur War British na lauthuki loina na kanglipak Manipur sulan gi sem sakhi matamduda aikhoina ipa ipu na masa masu singda message pirami madudi mikha pongadabagi saruk nongmata oirabasu ningtamna hingbana hena fai masibu puraga satpa haibasi masa masu singi mathok dangni haina phongdokhi mahakna makha tana phongdokhibada aikhoi gi leibak Manipur di aikhoi yellow mi singna kangadabani aikhoi punbagi matam yaure aikhoina aikhoi gi leibak asi kandrabadi kanana kangani India na Meitai amadi Kuki gi marakta buffer zone khaidoktuna thamli hauji Kuki amadi Naga gi marakta buffer zone amuk semlakpa yai Manipur asi pungtoi toidringai da India gi mathakta yellow mi singi khongjang kaya sangchinbagi mathok tare haibasi yellow mi singna khangminasi haina phongdokhi Hauji Kuki gi yum taraga nipan sure hairi Kuki moi masen mai thanavada mafamna NSTC junction ga yam naknaba Tongpang ward Mon town dani hairi Amaromda Zomi gi Thao Puba teng gari ama Kuki singna lon mai tharambadagi Zomi gi driver ama Meina Chakle yamna thina sokle red selon na thagalakiba post amada Arunachal gi nampongda AR amadi NSN ke YA gi Naga Army gi marakta akanba lan sokna khraba matung Pangsau Pass Indo-Myanmar border da leiba AR unita Army General GOC Spear Corps atuna operation gi damak sem sabana singba yengsin khre